ꯊꯝꯖꯔꯤ ISTV Manipuri pau mining tabire besing bataram noksari uzik marui ba pauda Manipur sarkar na kok chikliba si larik laishu haiba mioi singbu thabak piba ngamdaba asini haina Chief Minister na phongdokri Manipur Pradesh Trinamool Congress ki candidate thambau reject tawkibana ani thokpagi wafam leite haina President Sam Kumar na phongdokri amadi Government na meeting jangba watpadagi angang unanaba pukhalakpada lambida angang faibok pokpa yaunari pau sandok na pizari Manipur sarkar na kok chikliba si lamdam asigi larik laishu hairaba naha kayabu thabak piba ngamdaba asini skill development gi mateng na larik laishu hairaba naha kayabu Janaba Treta Train Tauhanduna Line Thabak Phanganba Ngamgani Haina Chief Minister Okram Ibobida Phongdokri ngasi Imphal Hotel gi sangai hall da pangthokpa skill development workshop hawdokpagi thoramda mahakna wafam asi phongdokhibani Manipur Sarkar gi Department of Labor and Employment Sinduna pangthokpa thoram aduda PhD Minister Oibadanatana Labor Minister Oiriba I Hemosandra National Skill Development Agency New Delhi gi General Director JP Rai amadi Manipur gi Additional Chief Secretary Nicholas Jha susaruk yakhi Nicholas Jha na workshop asi leibag asigi mafam kayadagi expert kaya yauna pangthokpani skill development gi maru oibada yumpham oiraga lamdam asigi na singbu chanaba trade singda fit taunana ba honabani haiki JP Rai na 5-year plan gi manungda Bharat Mioi crore manga train taunana ba pandam thamli awang nongpok lamdamda skill development chawkhatna ba honari tongan ba central scheme humphudra humdoi asiga mari lainana khudong saba kya pidi haiki Minister I Hemosandra na phongdokhibada Bharat mishing hengalakpagi matung ina thabak phangdabagi samasya si thengnari adubu asigumba tanja asida skill development gi training piba haibase yamna darkar oi hauzik lairiba Manipur gi train asisu masigi mateng na hongdokpa tangai phade haiki The new government now has formed a separate skill ministry headed by our own minister Mr. Sonowal. Mr. Sonowal is from the northeast. He's a minister from Assam and he has been entrusted with this very important department. We have already heard the Prime Minister speaking on his very maiden speech from the Red Fort, and skill is the answer now, the skilling. He talked about a very simple thing, it touched my heart. He spoke in Hindi, so I'll repeat it, the words that simple cheese. Chief Minister Okram Ibobina makha taraduna chawkhatlaba laibak singda sarkarna thabak piba ngamba nate Manipur da regular post mayam ama thamliba si atai laibak singa yengnarurabadi tayonai officer adugi achievement natraga performance da yenglaga promotion pibagi chatnabi lei Manipur da staff singna kaningba matamda kaba chaningba matamda chatpa asinadi laibak ki aphaba oiroi hauzik electricity department da biometric attendant lakpadagi nongmada mi tara kun voluntary retirement laurage haiba wafam leire masi angakpani works department da work charge lising ahumrom leiri makhoida sorok nakalda jungle dauna songliba napi singasi sengdokna ba fana kan hairabasu ngasi fawba thabak oina pangthokpa ude skill development ta mai onsinduna work culture leina purna hona minarasi masida changba basic infrastructure sing sakarna pina bhona gani haiki Chief Minister with all due regard all the honorable ministers adulagi apoi right chief secretary dana tolop chauna saba commissioner principal secretary mayam singse kaningba matamda office kani baro da kaning masukani pungani da kaning masukani kara aga sora amal leire atu leire asti leire mana ko leire atu mayam sinati adai no masida thorka tu apoi keno sekeno PWD department alone lising hongi maya da worksas regular employee amaga full torok sak mana chari ko sorok nakan na jangan no to si kida sertu anji media anji kidang sertu anji haibse haini yes haini so tau well aduna point huji power department chi corporatization subsequently privatization lakaduni government ki cooperation work ko matam chi ramjinchi government ki cooperation distribution haiba ma transmission haiba ma aduga generation haiba ma torokan nadi oi attendance biometric fingerprint attendant la pandi nungti gi mi kun voluntary ta tokje ma di lekok sin du yar tram ni na ba pong su ta ka to mi su han ge to ni to kan di retire tokje ge na nungti gi fine je tara kun voluntary retirement tokje ge
Manipur Pradesh Trinamool Congress da ani thoi haiduna media amani miyam da chamam naba faholi badu kokle ngasi hianglam kendra gi mirep oina thagat liba party sigi mihu Dr. Radeshyam da mirep oina ba ayaba pirakle haina party sigi president MLA TH Sam Kumar Phongdokre ngasi moyang khomda leba party sigi office ta pangthopa pawmi sing unaba amada mahangna wafam si phongdokhibani Pawmi Singh Unabadu da MLA Dr. I Ibohal B Vice President MI Khan Amadi candidate Toriba Dr. Radeshyam Susarugyaki Hianglam Kendrigi Miu Thagat Pada Chamam Naba Amadi Charang Naba Thok Naba Sinba Miu Kharagi Lalong Maithire Returning Officer na Wai Thambabu Manipur Pradesh Trinamool Congress ki Mihut Oina Thagalak Padu Scrutiny da reject Taukre Miyam na Chamam Naba Laitana Dr. Radeshyam da Miyam gi Mihut Ohen Biu Haiki Manipur State Trinamool Congress na claim tawjaba parties na thagalakpa kendra adu reject tawgibasina koi mayak singa tai madudi Trinamool Congress ani thokpa leite AITC gi makhada leiba Manipur Pradesh Trinamool Congress committee ni matam khudimakta praja gi damak amadi hiram khudimakta koi praja gi aifena bada khana lejaba party ri ngasi ju konagani aduna lakadar 30 hianglam HC da Trinamool thajabiduna Manipur ki praja miyam na amadi maruina hianglam gi praja miyam na vote pibiduna hianglam thari HC gi mihut oina thagat piyo haiduna appeal tawjari amasum mamang da praja na ngangna biramba thajabiduna miyam da sidagi di poe mayek senga habdo aina Manipur ki tongan tongan ba leading newspaper ki amadi media ki through da aina sengdokse Dr. Radeshyam na phongdokhibada party sigi mahang na candidate soidan oigani habasi mangjang na khangi ngasi karamba miyoi singna sengwa party ge miyoi no khangba ngambada nungaiba phongdokhi kendra sigi mai pak na bohona gani haiki Dr. Ibohal bina hauzik aranba kanano haibadu khangle election sida mai pak na bakana honagani party sina leibaki integrity boundary amadi ILP ki matangda chauna miyam ki damak thodang lori hauzik center amasung NSN ayanga wari sanaba sisu party sina mikop nahum singna yengsinduna leiri hianglam kendra gi election da miyam na niyom sumna amadi aphaba mi khanbi haiki lakador ba election sida akon issue khara da election thengnaningi maramdi ngasi Manipur da tangdula tai dana leiriba integrity ki matang chauna chobu thodang logjari boundary ki matang all India Trinamool Congress na chauna chobu thodang logduna lai ILP ki matang da su praja gi issue da akoi kan yaujari lakadoriba samna hairabada NSN ayanga government of India ga wari sanagadoriba sigi matang da koi mihut mikop nahum aikoi yengduna legjari karai da kari lakate ge haibado matang chana matam chana praja gi issue da praja gi wakhalonda aikoi logjarakani Manipur ki Chief Minister Okram Ibobina Chingtam Thong Manana Chawkhat Hannaba Gohanan Gini Haina Miyam Tinba Maphamda Tatana Phongdok Charabasu Chinga Khutka Manabagi Mami Tadri Hiramasida report ama Punna Maring Kultara Nuparum Kundava Chandel district ki Rillam area Manipur gi manungda khwaidagi hena sothaba lamdam am oiri Khulsing asida lambi thong phatabada natana ana laying education amadi chawkhat throngi lamsingda praja sing peningai oidri Technopol constituency ki manung chanba Myanmar ga tainaba khulsing asida atango u kwamana haribok soibum lafoi champra amadi komlana chingba pothok sing marang kaina puthodabasu lambi phatabana anakpa kaithil yobung ngamdana pat tumnuna manghori Masih matakta sa sandalaina lakpo matamda layang nabagi kutong saba lehodri lupa crore kaya sang paikhatpa horticulture mission amadi RKBY gi scheme ni makhada yenthokpa sanga masa amadi mahimorong chara sing kul asidadi yenthoi haiba phawa khanghodri PDS ki item sing ningthina yenthokte haiba gi paw phangnabusu khunja singna ningthina phongdo u ya hodri khunja sing gi awana asigi matangda mawmilim gi chingsang lakpa pia makuna pendawa phang kya phongdorodi Lamdam sida production kya le su puthokpa ngamjade lambi sina phatabi maramna ane khoina tholiba hairubok soibum adegi kari mana kwamana asingum base khoi irasida yam phangmani adubu phangbo erasu lambi sina khudong cha damnina karimata khoi puthokpa ngamdadna adum pallaga adum mangjai madu khoi gi damakta yam amangba oe adugi mathakta su khoi gi khakta natte masida Atopa tamgi ichinna mitai unjasing laaga lamdam sidagi maro umro adagi
हैरुबो क्वामना से पुरगा मोगी लारा अनंगी दमक मोइन खुदों चाबसी क्यामुक लौब फंगी अदुबु लंबी सिना यादब मतमददि मोइसु लाकनासु लापंगमदबनिना लापंगमद्रे लाक्त्रे अदुना सिचुएशन सिगा चानदब मतमदा नोंजु था मतमददि असिगुम प्रोडक्शन से पुथोपंगमदबनिना खोई खुदों चादब क्या मायनरगा लेरिबने रिलाम एरिया की मनुंग चनबा नारुंग खुंदा लेबा आयापुरेल गवर्नमेंट जूनियर हाई स्कूल दा सुमनगी मेहरोय मंगा लेबदा ओजा अहुम लेहौरी फिबम असिदा टीचर्स रेशनलाइजेशन की थबक कन पाइखलिबा से कयाम मनुंग हुना पाइखलिबगे हाइबा वहां हंगनिङाय ओइरी नारुम लमलोंग खुनौ चाक्तोंग योंखुल तुयांग अमदि वाक्सुना चिंग खुलसिंगा अना लायंगगी खुदोंचाबा फंगौद्री लंबी फहनबा हाइबसिना खुंजासिंगी अमता ngairba लाइनिंग मानव वाफम ओइहोरी लंबी फनमनदबदगी अंगांग उननव पुखदकपदा नुपी अमा लंबीदा अंगांग फाइबो पोखे हाइबा वारी लमलोंग खुनौगी खुंजा टीएस तोंगदार कोबी नुपी अमना लिरखे अखोईगी गवर्नमेंट ना अखोई लाइबसिदी गवर्नमेंट सु खंगबिद्रे लाक्तबनिना मणिपुर ने हाय सु खंगबिद्रे अखोई बुदी बर्मा बॉर्डर मनाक्ता लाइहबनिना यारबदी गवर्नमेंट ओइना लाक्बियो अखोईगी लंबी थोंगजे चौखत हेंजिनगाई अंगांग उनबसुं यामना खुदोंजादे अखोई लोकल की अखोईगी माइबसिंगना अखोई अदुम हाइब्रा हाइदब्रा खंगद्रे नोमागी अनाब मतम लाक्बकांदा अखोने अंगांग उनबदा अदुम कौवे अदुबो ngamdabukanda sunglai adu ngamdabukanda koina gari pubukanda lambi da unabusung yawe ngangse adubo government na nungsiribade koi gi lambi thongsi phajana ngai khayeng senbiyo ekoi se yamna khudong jadaba lam oikhre मरिंग जाति न खुंदाबा मियोय चाथुक हेना लेरिबा खुल असिगे वार्ड पासिंग अमदि लंबी थोंगी खमथेंग सोक्सलो फियों असि गवर्नमेंट अथु मतम न मिंग चंगलप खुल असिगे खुंजा सिंग ngaineri नावो खोराक पंगलोना ना पगदन जेबा रिचार्ड अंजन लमनों खुनौ चानिल डिस्ट्रिक्ट इराबोट की चामग तरानिपान सुबा मपो कुमोन थौरम हयेंग सेप्टेम्बर की तांग कुंट्रा असिदा तोंगान तोंगान बा क्लब ऑर्गेनाइजेशन लुप कयाना सुसिंदुना पाक सन्ना पांगथोकनबा सेम सानखरे मनकथना तेनबा ब्रे मतंग लग्जरी अमुका ना तराम लग्जरी क्रिश्चियन नेटवर्क ऑफ पॉजिटिव वुमेन्स मणिपुर सिंधुना था सिगे तांग कुन तरत्तगी चथरखिबा तरुक सुबा बाइनियल कॉन्फ्रेंस ngasi इम्फाल की यूथ हॉस्टल दा लोशनख्रे सेंटर फॉर सोशल डेवलपमेंट वुमेन्स एक्शन फॉर डेवलपमेंट अमसुंग मणिपुर स्टेट एड्स कंट्रोल सोसाइटी ने पुन सिंधुना पांगथोकपा लोशनबगी थौरमदा वर्ल्ड विजन मणिपुर की मैनेजर लोली यौना मियोय क्याना सरुक याखी For nothing is impossible before God haiba thim da pangthokpa conference aduda wangang khiba singna its ka sagon aduna hingliba mioi singna wakhal sonthabagi mahuta society da kana bathabak tauna honaga dabani khwaidagi maru oiribadi laina ase atopa mioi da sandoktana ba honabaduni haikhi World Vision Manipur ki manager Lolina pangthokliba conference asina its ka sagon na hingliba pumnamakna makhoi gi wakhal amasung apamba phongdokna duna kari tawbana hena fagadagi haibadu Khanaminabani haiki. So I want to pass on this information to all of you. If you have any children who are below 18 years, you can refer to us, and we take them to a program, and we do for them on nutrition, we do for them on education, and also we do for them economic development. Macha singi mamangda mama mapa oibas singna mayai kaba chinjak sizina biganu haina khurai kendrugi MLA Dr. NG Bijoyna appeal tawrakli wafam singasi lupa la kuncha rom changna khurai puthiba lekaida puthiba community hall sangaba gi thoramda mahangna phungdokhibani MDS ki matenga loinana saba hall sangaba gi thoram aduda lamdam adugi pradhan Y Chitra social activist Y Chingkhai nganbana chingba myoy sing su saruk yakhi Chief guest oina saruk yakhiba Dr. Bijoyna afaba samas ama puraksi hairabadi naha amadi mahiroi sing semgatpa changi makhoi semgatpada khwaidagi maru oiribasi discipline haibasini discipline gi horakpham imung manungda discipline matik chana leirabadi afaba angang puthokpa ngamgani mama mapa oibasingna macha singi mamangda yu amadi mayai kaba chinjak sizinarabadi nong manachaga nongmadi angang sing adugi kokta madugi mami tarakani matam maduda afaba naha puthokpa ngamloi phungdokhi discipline di lehna makoi angang sing discipline sendra imunga aman discipline ni sendra baru ado yun jida imun namada discipline leikaba ado leikai
discipline leading sunshana gowri angan mamita Ngasi Mission Swas Bharat ki manung channa tera sapam lekai primary school ya koi bada school asigi mahiroi amadi oja sing na lamtu singdokri school ya koi bada school asigi oja sing na paisa khaina raga leibak gari mari thaki Umang Laibu Govindaji Temple Board ki makhada thamnaba Manipur Sarkar na lawkhiba warep adu chanaba yaroi Furup ki ikai khumnaba masung saktam ngangnaba Sarkar gi bill hadokadabani haina Umang Lai kanba apunba luk ukalna thadorokpa cherol amana khangalagli Sarkar gi bill asigi mayokta makhatana lobasina miyam galoina na khongjang kaya changsingani hairi amaromda kanglei ina lamjing luk kilna thadorokpa cherol amana Tuhat pagi wakal namang tharaga umang lai singbu Govindaji Temple Board ki makhada thamnana bu hona bahai basi masat laitaba mioi bagi thosil hairi marak thana tenba break amagam luxury amuka na taram luxury tha sigi tang kun manga da laibak thiba thodok amada laikhidraba Imphal West Police Commando ki driver Elangbam Joy Kumar gi imungi mioi singda Imphal East Police ki SP angam kamaina luchingduna lupa lakh ama mating pirakhibabu laikhidraba Joy Kumar gi apokpa S Bimol na thagatpa phungdorakli Khoiramban Kaithel da leiba Lakshmi Market asida pofam phamli bi ima singna semba ima Kaithel phambi apunba lupna lamtu singdokri Lubasigi President Amravati amadi Secretary Bitam Devi yauna Kaithel phambi kyana saruk yakhi Irabot dega mari leina thoramasi pangthokpani ILP ki khongjang singdasu angamba thakta mateng pangani haiki Ni market ta phamba ima Kaithel apunba lup ko ba samsara ma lejaba adu di neighbor akoi kangup singsi punjanjara ga ngasi Irabot dega mari leina na social service scheme ma tawjabani adigi akoi mayam apunbana ILP Nauba Sanjam Film Production ki ahan film Jagai Chongbi film gi Yaifa Thoni Thoram ngasi lampel da pangthokri Thoram maduna Manipur State Museum ki curator Dr. L Dhanapati Film Forum ki chairman L Surjakanta Secretary Ipuna Chingba mioi kyana saruk yakhi Film asigi producer na Nauba Sanjam amadi Rose Maibamni Story Screenplay amadi director na Rajan Leshang Themni Film asida tongan ba artist kyana saruk yagadawri Film puthokpada atopa film gi copy tawraga puthokpagi mahuta national amadi international ki thakta puthokpa yaba festival da yauhanba yaba film sing puthokna bhona biu haina Surjakantana haiki Manipur da mioi chama anaba pukhalakpada chada tarani thoidagi natra manga fauba heart ki laina nanai hakjangi oi thangba thabakta naraklaba lumba phawraklaba karigumbadana laksin lakbadongna phawraklaba pakhat papoklakpa amadi humang anapi karaklabadi athoba matamda doctor ga tanaduna heart ki anaba oirabra haina check tawgadabani angang singda yariba makhai maru marang yauba achapot les chauchau amadi Kulkure na chingba achapot sing pizaroi dabani masina khanau na badanatana heart narak nabagi machak ama oheli hiramasda report ama heart attack aibasi yamna maroi ba laina ama oire mioi bagi punsi kaya matam sadana lekhidaba masing yam lagle laina asi kari dagi horokpage karam na oirakpage thoktanaba pambai kari lokhatkadage haibagi matangda miyamna khangjinba tangai fade world heart day haiduna world heart federation na sahi kuningi palan tawduna heart attack ki matangda miyamda khanganaba honari hiram matangda Zenemski clinical cardiologist medicine department ki senior residence Dr. Uthan Utharoism ko unaba amada mangna fongdo kebada World Heart Day asi sok lising ma samapan maibuna ma pandage fitribing mafam puna makta pangthok tuna lagle sahi khuding ki thim hongduna pangthok pa asina miyam da heart attack ki matang da khangan duna lagle tongan ba leina ke ana heart attack torna bi masak ohle heart attack haibasi karino haibing matang da Dr. Uthana wafam kaya fongdor ke akadaba sahi lising ani ka kun 2020 sidati Bharat se pithribi ki manunda khwaidagi diabetes ki masing yamba like pak han to oi tawri hairiba achoba factor diabetes aduga hypertension ani sigi mathakta mi masam noi be hengalakpa cholesterol ki chang wangkhalakpa ana dyslipidemia hairiba adagi tongan ba factor akoina lokthokpa dingamba samna hairabada alcohol sizinaba thau yam chawa henjalakpa adagi yu sizinaba hairiba factors sina amo heart ki problems sing si thogan bada yana so mating pangi
laina asi narakpa horakpada kari kari symptom ulakpagi haibi matangda Dr. Uthana wafam kaya phongdorke thabakta narakpa maruina left thangba side sida saigi matam heart ki hemathakta leiba mafam natraga mayai thangba central portion akhon masi retrosternal hairaka khane mayai thangba thabak natraga thamogi mapa sida karigumba narakpa natraga yam lumba phawra ba natraga karigumba peti gumba mane laksilakpa adugumba fibamna phawra ba aduga sigi pambom sida magi anagasi thaktora ba adurati masi heart attack oibagi chest pain si oibi yai Manipur gi oina laina asi nabagi sang henglakpi matangda mahangna phongdor kebada sinjak sabagi sang hypertension diabetes hairiba laina sing asina narakpagi maram oihli haina makatana ISTV news phongdorke hospital amada mi chama admit tawgi manungda 12% again 15 bausi masi heart ki anaba mari laina oigali aduga hairiba sing sigi manung sida chaurangna mapandagina tara bawdi masi heart attack mari laina ba anaba sing waisali lemuri ba percentage ani ohun masina tongan ba to ba heart ki beating akona heart rhythm hai tare mana chung bagin chung ki natraga wanda ki suma mari laina besoi kani Amaromda pigliba angang singna sangom yerum lafoi sabagi mahuta chau kurkure les na singba chinjak chabana wet hantarakpa masa chawkhlakpa yauna throat narakpa asina heart narakpa maram oli masi thoktanaba chinjak sing asi yari mokai sabi gano haiduna mangna makata na phongdoroke chinjak heise pizagi basina makogi mahau du khang na maram oidana akogi and masi oiba chinjak yumda thongnariba sangom yerum cha lapoi siguma se chamugi ngang sing de habit ama leiraktre aduna haiba junky food sing chi chak bisina maram oidana moina tungda tholakadaba se amana masagi weight control to bonga maktaba aduna masasi chawkhalapa masasi chawkhalapa mi khudingmak sida hypertension diabetes aduga heart ke anaba maroina heart attack masi oiba yang sang se yang wange heart attack asi yari makai thoktanaba mahaki layong laklabadi pung taruk phawgi manungda hospital da pukatpiu loinana khwaidigi fabadi pung ahum phawgi manungda pukatpiu haiduna doctor na makatana phongdorake aduga heart attack ama thokraba matungda magi tholakadaba complications sinse haiba pung taruk sigi manungda yahoba amawoti ya matungda tholakadaba complication ke adakin ngakpang hairiba pung taruk sigi manungda adagi hena probadi akona golden hour hairiga su khangnariba ek chest pain hobodagina pung hombogi manung sida yarige hospital si yobi hongne na lagadroi heart attack ki matangda miyamna punna hairiba laina asi matangda khangjinba matam yamna tangai fade laina astagi ngakthongna nabagidama kari thorang paikhat kadagi haibi matangda miyam punna khangjinbagi matam oire paudam jariba nabukumar khawpam ISTV news Imphal Marui bapau amuka na pizari Manipur Sarkar na kok chikliba se larik laishu haiba mioi singbu thabak piba ngamdaba asini haina Chief Minister na phongdokre Manipur Pradesh Trinamool Congress ki candidate thambau reject tawkhibana ani thokpagi wafam leite haina President Sam Kumar na phongdokre amadi government na mijeng changba watpadagi angang unanaba pukhalakpada lambida angang faibok pokpa yaunare mideng tabiriba singbu amuka na khurapsari